ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯤꯟꯊꯥꯂꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯤꯟꯊꯥꯂꯦꯝꯕꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯒꯤ ꯎꯁꯤꯡ ꯑꯗꯨ ꯌꯥꯟꯊꯣꯛ ꯌꯥꯟꯁꯤꯟ ꯑꯃꯗꯤ ꯊꯥꯕ ꯑꯃꯗꯤ ꯎꯃꯪꯁꯤꯡ ꯑꯗꯨ ꯀꯣꯛꯊꯣꯛꯂꯒ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯕ ꯀꯌꯥ ꯑꯃ ꯇꯧꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯪꯇꯞ ꯑꯃ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯪ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯑꯁꯤ ꯎꯕꯥꯛꯅ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯟꯗꯨꯅ ꯌꯨꯄꯤ ꯆꯦꯠꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯁꯨ ꯈꯔ ꯋꯥꯡꯏ꯫ ꯌꯥꯡꯂꯦꯟ ꯅꯥꯏꯕ ꯌꯨꯝ ꯑꯣꯏꯕꯅꯤꯅ ꯈꯔ ꯃꯈꯩ ꯈꯔ ꯋꯥꯡꯂꯤꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯋꯥꯏꯗ ꯇꯧꯊꯗꯨꯅ ꯕꯦꯁꯃꯦꯟ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕꯁꯨ ꯊꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯎꯃꯪꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯕꯁꯨ ꯎꯃꯪ ꯑꯁꯤ ꯌꯧꯅꯅꯕ ꯆꯠꯄ ꯂꯝꯕꯤꯗꯤ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯡꯒꯪꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯎꯃꯪ ꯑꯁꯤꯅ ꯐꯅꯌꯥꯝꯅ ꯊꯥꯞꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯄꯥꯜ ꯋꯥꯏꯔꯞꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯂꯥꯛꯄ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯆꯪꯅꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯑꯃꯗꯤ ꯎꯁꯤꯡ ꯊꯥꯕ, ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯀꯣꯛꯊꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯧꯔꯨꯔꯒ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕꯒꯤ ꯊꯣꯛꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯣꯠꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯕꯦꯁꯃꯦꯟ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛꯁꯨ ꯀꯨꯝꯊꯗꯨꯅ ꯃꯗꯨꯗ ꯑꯣꯏꯅ ꯂꯣꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯁꯣꯝꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯧꯔꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯂꯦꯝꯕꯤꯗꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅꯤꯅ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯌꯥꯝꯅ ꯀꯧꯔꯤꯕꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯊꯥꯂꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯨꯔꯤꯠꯈꯣꯡꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯛꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯒꯤ ꯊꯕꯛꯇꯤ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤꯅ ꯄꯥꯜꯂꯛꯂꯕ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯑꯍꯤꯡ ꯂꯦꯛꯄꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯕꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯣ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯅ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯅꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯗꯣ ꯀꯤꯔꯗꯨꯅ ꯀꯟꯅ ꯀꯞꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯁꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯞꯅ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯒ ꯃꯪꯁꯤꯜꯂꯛꯄ ꯅꯣꯡꯒ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯁꯤꯟꯊꯥꯂꯦꯝꯕꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯏꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ
ꯈꯪꯗꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗꯗꯤ ꯁꯨꯡꯊꯤ ꯊꯤꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯀꯞꯄꯗꯣ ꯋꯥꯃꯜꯂꯛꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯟꯊꯥꯂꯦꯝꯕꯤꯕꯨ ꯊꯤꯕ ꯂꯦꯞꯇꯦ꯫ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯤ ꯀꯞꯄꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅꯁꯨ ꯌꯦꯡꯉꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯄꯪꯇꯥꯛꯇ ꯇꯥꯛꯂꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅꯤꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯑꯁꯤꯗ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯤꯕꯅꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕ ꯑꯗꯨꯗꯗꯤ ꯁꯤꯟꯊꯥꯂꯦꯝꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯡꯗꯣꯔꯛꯀꯅꯤ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯊꯥꯔꯝꯂꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯇꯥꯈ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ 5-10ꯅꯤ ꯂꯩꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯣꯡ ꯑꯁꯨꯝ ꯇꯥꯔꯒꯗꯤ ꯃꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯊꯥꯕꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯏꯁꯤꯡ ꯆꯥꯏꯕ ꯈꯛꯇꯅꯤꯅ ꯅꯣꯡ ꯇꯥꯔꯤꯕꯁꯤꯅ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤ꯫ ꯁꯤꯟꯊꯥꯂꯦꯝꯕꯤꯅ ꯂꯣꯠꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯣ ꯊꯥꯕ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯀꯞꯄꯗ ꯃꯍꯥꯛ ꯃꯈꯣꯜꯁꯨ ꯁꯤꯔꯕꯅꯤ, ꯃꯀꯣꯛꯁꯨ ꯆꯤꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯍꯧꯁꯥꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯅꯣꯡ ꯈꯣꯡꯕ ꯅꯣꯡ ꯈꯥꯛꯄꯁꯦ ꯌꯥꯝꯅ ꯀꯤꯖꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯅ ꯃꯇꯣꯝꯇꯒ ꯂꯩꯔꯦ꯫ ꯈꯔꯒ ꯀꯤꯔꯤꯉꯩꯗꯨꯗ ꯅꯣꯡ ꯈꯣꯡꯕꯒꯤ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯉꯪꯕ ꯃꯈꯣꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯍꯟꯕ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯣꯠꯂꯝꯕ ꯕꯦꯁꯃꯦꯟ ꯑꯗꯨꯗꯒꯤ ꯃꯉꯛ ꯊꯤꯟꯀꯠꯂꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯄꯪꯎꯗ ꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯜ ꯑꯃꯅ ꯌꯥꯝꯅ ꯅꯥꯟꯅ ꯆꯤꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯒꯠꯂꯝꯂꯤꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯁꯥꯒꯠꯂꯝꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯍꯧꯖꯤꯛꯇ ꯈꯪꯂꯛꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯛꯈꯤ꯫ ꯉꯔꯥꯡꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕ ꯑꯣꯏꯕꯅꯤꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯈꯤ꯫ ꯃꯄꯥꯟꯗ ꯅꯣꯡ ꯇꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯗ ꯆꯪꯂꯛꯇꯕꯅꯤꯅ ꯃꯍꯥꯛ ꯈꯧꯔꯥꯡꯂꯕꯁꯨ ꯊꯛꯄꯗꯤ ꯐꯪꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒ ꯏꯁꯤꯡ ꯐꯪꯕ ꯖꯥꯠꯂꯥ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯆꯐꯨ ꯑꯃꯗ ꯏꯁꯤꯡ ꯌꯥꯎꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯕꯗꯒꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯒꯤꯂꯥꯁ ꯑꯃꯅ ꯀꯜꯂꯒ ꯊꯛꯂꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯒꯤꯂꯥꯁ ꯑꯃꯁꯨ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯈꯔ ꯐꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯗꯨꯅ ꯀꯤꯔꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯞꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ
Gurokrak launa karigumba ama tukibagi makhol tarakpada Sinthalembina karirone asida taribasibo asumna khallaga mahak basement gi thunga do hangdoklaga amuk makhada kumtharai asumna mahana makhada kumtharaka matandadi kari amada taromdi masidagi di Sinthalembi do sidi kinoma tawwa mali haiduna kakhalakli adumna mahana kakhalakpada mahaki masada karinu khangdaba ihei hainataba ama tawba horakhi asumna tawduna Sinthalembi yum adugi manung aduda amada mufam tawduna sumak lairi sak lambadi asum henjalakli asumna mahana hek lamlakpaga ising khara kanduna amu he thakpa aduga pothaba asma tawi haujikti ising adu su loisalakli matam aduda Sinthalembi na khalli karino ingoda tawribasibo ai mafam masada sodna siragani haiduna Sinthalembi pangkapta kapi mahana ising kanduna thaklamba kon adusu haibadi chapu adusu haujikti ising khrak kangi karimata yawkhidri masidagi Sinthalembi kari karam tawraga ising se amuk jahon gadagi haiduna sum khalakpada mapalda tariba nong adu mahak na leiriba yum adugi yumthakki jinga mathak adu tasilibani aduga amuk chelibani masidagi Sinthalembi na jinga adugi makhul macha ama leiribadu maduda oina mahana chayama tawduna madubu hotoklaga maduda oina ising yuhallaga yarage khaladuna Sinthalembi manak adwaida leipa chawkri khara mahana lokselli aduga chawkri adu thangatli aduga lepatru jengbada phangdri masidagi mahana manak adwaida leiriba phamba yaba polam cheram sing amati ukrong wakrong mathang thangatli aduga makona thabak subada sijinnaba yosai kari kra leiriba singadu paiduna jinga ado thindnaba honarubada mahakna maron lon khalliba ukrong wakrong singado goronggrang lawning khai giduna Sinthalembi makhada leimaita longna haithari asumna mahana goronggrang lawna ontharakpa aduda mahaki makhong yet thangba do tasingmaki khuraida pungtiek tektuna saru kapthoktuna I oro haithaduna leiri anganga oibaga leiri mong adu urubada amadi chaina khol adunaga hena ki khiduna amadi nabaga ani pakhiduna Sinthalembi mafam aduda adum wakhal mangkhre mahana wakhal lakpadadi pummam mamduna lerami nongsu adumak thili taramli nongnaga thili tabane adudagi mambaraga kham thengbane Sinthalembi makhongi chaina khol adunaga nabane kanna lauduna kapli kari amataga chala thak tabaga masa adu suwabna loirabani matam aduda basement aduda karigumba khojal ama tarakpadagi Sinthalembi maduna basement leiriba dumda asum lakli masigi matungda mahana lakli maiki adumda mangal ama leibidagi mangal leiriba dumda asum kumtharakli situna lengba khudingi su chaina na amukti bi yomlabani matam aduda Sinthalembi basement adugi stair aduda hek jawbaga maha khongpham chahodabadagi gorong lawna manunga dum onsenkhri masigi matungda haujikti akanba nonungsit kaya ama tawrakpadagi Sinthalembi na leiriba yum adugi akoibada yamna kanna ising chelakpadagi manungdi ising chensillaktuna haujikti Sinthalembi na leirama jaga singado ising khara chosalli maram aduna Sinthalembi na leirambaki mahana makhong thekibagi tahauba ising ado haujikti leinang sing aduna chamthukibagum tawri Sinthalembi manungda thoro ontharakpaduna amuka hena gyan ngawkiduna mahakti manunga tumak laikhrabani mahana adumna ontharalo matungda laikhiba jaga asi yamna sukpa pochai mayam ama thamba jaga amadani mahana ontharakpada pochai singadu amuk tasanbadagi madi bura oina phumjinkibaga chap manare pochai singaduna ningkhairakduna mongonda khanjinkrabani asomna tawduna Sinthalembi mafam maduda chara thaktana numit 15 ni asida adumak thawai mangkhre Sinthalembi mahak yamna wana mafam maduda sikhibani somdana kamdauri Sinthalembi gi mama mapa mokhoi mayam changduna thiba yaba thirabasu karisu phangkhidre Sinthalembi adumak phangkhidre masigi matung haujikti yum aduda leiraga thabak suba mokhoi kangbu odo lakle mokhoi kangbu sing aduna tharamba mahai marong sing adu bu kamdauri bu jano haiduna yengsellari
ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯕꯦꯁꯃꯦꯟ ꯑꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯡꯉꯤꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯕꯨ ꯉꯥꯏꯍꯥꯛ ꯂꯣꯜꯂꯝꯗ꯭ꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯐꯨ ꯀꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯁꯨ ꯈꯟꯅꯔꯨꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯁꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯦꯡ ꯆꯥꯛꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯅꯅꯕ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯕꯁꯤꯗꯤ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯅꯣꯡꯒ ꯇꯥꯈꯤꯕꯒ ꯏꯅꯤꯟꯒꯤ ꯃꯅꯝ ꯑꯃꯗꯤ ꯑꯇꯩ ꯁꯥ ꯉꯥꯁꯤꯡ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯆꯤ ꯎꯌꯥ ꯄꯨꯝꯊꯔꯛꯄꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯅꯝꯈꯤꯕ ꯃꯅꯝꯗꯒꯤ ꯉꯁꯤꯅ ꯍꯦꯟꯖꯤꯟꯅ ꯅꯝꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯅꯝ ꯑꯗꯨ ꯀꯗꯣꯝꯗꯒꯤ ꯅꯝꯂꯛꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯕꯦꯁꯃꯦꯟꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏꯅ ꯁꯨꯡꯆꯪ ꯆꯪꯉꯨꯗ꯭ꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕꯁꯨ ꯁꯨꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯊꯤꯅꯔꯤꯉꯩ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯊꯣꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯅꯝꯂꯤꯕ ꯃꯅꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯈꯤꯗꯧꯔꯤꯕꯅꯤ, ꯊꯅꯝꯕ ꯌꯥꯕꯅ ꯊꯅꯝꯂꯕꯁꯨ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯅꯕꯒꯤ ꯑꯃꯨꯛ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯒ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯒ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤꯕꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯂꯦꯞꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯅ ꯍꯦꯛꯇꯨꯅ ꯌꯣꯟꯕ ꯌꯥꯔꯛꯄ ꯃꯇꯝ, ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯂꯣꯟꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯃꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯌꯦꯡꯁꯤꯟꯕꯒꯤ ꯑꯣꯏꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯥꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯥꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯅ ꯃꯍꯧ ꯃꯀꯥ ꯐꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯖꯨꯝ ꯄꯥꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯁꯪꯕꯒꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯔꯣꯃꯤꯌꯣ, ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯗꯕꯜ ꯕꯦꯔꯦꯜ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯄꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ
ꯃꯌꯨꯝ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗꯕꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯑꯄꯨꯝꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯅꯝ ꯑꯗꯨ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯊꯣꯛꯄ ꯌꯥꯕ ꯄꯥꯎꯗꯔ ꯃꯈꯩ ꯂꯣꯏꯅꯃꯛ ꯆꯥꯏꯊꯣꯛꯂꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯏꯁꯤꯡ ꯄꯥꯎꯗꯔ ꯑꯃꯗꯤ ꯐꯤꯅꯥꯏꯜꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯆꯥꯏꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯏꯊꯣꯛꯄꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯃꯨꯛ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯥꯟꯅꯕꯗꯤ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯝꯊꯤꯖꯔꯕꯁꯨ ꯂꯩꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯈꯣꯏ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯍꯜꯂꯛꯂꯤ ꯑꯍꯥꯟꯕ ꯂꯩꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯆꯥꯛ ꯆꯔꯥ ꯑꯁꯤꯗꯤ ꯑꯍꯥꯎꯕ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥ ꯉꯥ ꯊꯣꯡ ꯊꯥꯛꯇꯨꯅ ꯌꯨ ꯇꯞ ꯇꯥꯡꯉꯩ ꯊꯛꯆꯤꯜꯂꯒ ꯃꯈꯣꯏ ꯃꯥꯅ ꯊꯣꯛꯄ ꯂꯩꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯌꯨꯝ ꯑꯗꯨꯗ ꯍꯤꯞꯄ ꯇꯨꯝꯕ ꯌꯥꯕ ꯐꯃꯨꯡꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯐꯃꯨꯡꯒꯤ ꯃꯍꯨꯠꯇ ꯈꯨꯔꯨꯃꯨꯛ ꯋꯥꯡꯕ ꯎꯀ꯭ꯔꯣꯡ ꯋꯥꯀ꯭ꯔꯣꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯩꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯋꯥꯁꯤꯡ ꯑꯃꯨꯛ ꯐꯩꯔꯒ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯐꯛ ꯑꯃꯗꯤ ꯃꯣꯝꯄꯥꯛ ꯃꯆꯥꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯒ ꯃꯗꯨꯗ ꯇꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯅꯔꯤ ꯌꯨꯁꯨ ꯇꯞꯇꯥꯏꯅ ꯉꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯁꯨꯗꯦꯁ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯦꯃꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯅꯦ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅꯕꯨ ꯌꯨ ꯊꯛꯂꯒ ꯇꯨꯝꯈ꯭ꯔꯕꯗꯤ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯅꯤ ꯅꯣꯡ ꯉꯥꯜꯂꯕ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯃꯥꯅ ꯍꯧꯗꯣꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯔꯝ ꯃꯤꯆꯥ ꯆꯥꯗꯅ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯁꯤꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯞꯄꯒ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯦꯁ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯉꯥꯡꯁꯤꯡ ꯂꯥꯛꯂꯒ ꯃꯌꯨꯝꯗ ꯍꯟꯕ ꯍꯩꯇꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯞꯂꯒ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯁꯨꯗꯦꯁ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯑꯗꯨꯗ ꯀꯞꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯗꯣ ꯁꯨꯗꯦꯁꯅ ꯎꯕꯗꯒꯤ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯒꯝ ꯑꯗꯨꯃꯛ ꯆꯦꯜꯂꯤꯕꯗꯨ ꯎꯕꯗꯒꯤ ꯁꯨꯗꯦꯁꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯟꯅꯔꯛꯄꯗꯒꯤ ꯁꯨꯗꯦꯁꯁꯨ ꯋꯥꯔꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯧꯔꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯁꯦ ꯑꯉꯥꯡ ꯐꯕ ꯆꯨꯔꯥꯟ ꯊꯥꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯀꯤꯔꯒ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ ꯁꯦ ꯀꯀꯥ ꯋꯥꯍꯩꯒꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯊꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯪꯕꯣ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯗꯦꯁꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯃꯥꯏꯁꯨ ꯂꯩꯊꯣꯔꯛꯇꯦ ꯁꯨꯗꯦꯁꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ ꯃꯁꯥꯗꯤ ꯌꯥꯎꯗꯤ ꯃꯉꯛ ꯈꯛꯇꯅꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯃꯥꯏ ꯁꯤꯠ ꯅꯥꯜꯂꯒ ꯉꯧꯔꯣꯛ ꯉꯧꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯁꯨꯗꯦꯁ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯀꯩꯅꯣꯝꯃ ꯎꯔꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ ꯁꯨꯗꯦꯁꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯁꯨ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯦꯃꯣꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯅꯥꯅꯒ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯁꯨꯗꯦꯁ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯒ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯖꯤꯟꯕꯗꯒꯤ ꯊꯣꯡꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯦꯃꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯦꯁ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ
Romeo amadi Bemo gi manaka changchallaka makhajai aduta khupakna hajin hagidu thajali Romeo amadi Bemo saroktuna kayonang gise haduna chairubada Sudeshna aina dukana lawo na khona nana thuna tadaba noi sidi bungo nanakta bombo khairo bawda hagajaba kholyaba kanguduni ni asumna chairakpaduta Romeo na karino tumba haibasidi tumbani aikoi kaidau haribno nang lawo taraga aikoi tumjannaraga leibdi natedana asumna harapda Bemo na kaidoroge Sudesh nang amakhiga manadena asumna harapda Sudesh na noi aina huju ukhibudu uramlabadi noi sudumak lorga chilani noi su khallaga yengune asukuna noi akhoi loinarakpa ahing lepminarakpasi nongta ahing mikap thokpa nokhoi ai thengna khrabro adumna harapda Romeo na adune su khalibasi amukta phawba ahing mikap thokta banangna ngasidi ahing da mikap thururaga kuchin chelaga kulaw lawiga haribasibu sibu karmang tawjano bosi adumna harapda Sudesh na aina hauji mikap tholokpada nupi macha amana kapagi khonjal takhibani nupi macha aduna kapagi khonjal tabadagi aina pan thologi jingrubadadi nupi macha adu ki mamai do lektim chap banaraga lerami ai kibna yadre ni asum na harapda Bemo nuklaga taing dekho hauji ku karai jagi but pret hai but pret timulai mo haibadu dine angang loi on khrabani hauji kan ge angang singsei lerak sathokba khombala lumba ha leraki tamna lai mayam sina ne loina mak anga olaga ne akoi tirang pan sina leirabani maram maduna ne but pret timulai bu amata leitrabani ko se kanda odane nisa kharanu tumna batawro adom na hairakpata Sudesh na mai honu sauduna adurgan nang mapada ngakhtang leisudana asom na hairakpata Bemo su ping lawgiduna laigine se laigine nangai ko kari piba ngamgani asom na hairakpata Sudesh na numit mangani nangi minai woibige hairakpata Bemo phare aduidi haiduna mapala thoki aduga thongoda mapandagi krok lonsinki Romeo na kaingon toidubo ha ngawrba haibani thongsa hanguse adumna hairobasu Bemo na nawalogdi haiduna mapanda adumak laiksei Sudesh na tawuda nupi machado bhutni da asum na haina ringai Bemo na thongodo kanna phajalaga aidi soa hangordabni asum na hairingai Bemo gi tungda nupi macha ma khik lawnga nokpagi khonjal tarakpada Bemo swai lawkhrei Sudesh na haribadubu chumlaba jala khaladuna tungda tama leithoropadi musinmuna nupi macha ma khwamu gwangna leplaga leirambadu urbada Bemo jamna kanna sidi leire hairamlaga mahak thongodo krokrak lawna hangtulaga manungda chongsilai thongodo sabak phapka makhai hanglaga leiribani matamada Romeo na thongadugi wangwada yenglakpadadi kanasu leite Sudesh ti Bemo gi mong aduda mahaksu kiraduna Romeo gi maikei tamna hwachinduna tasinduna leiribani Bemo sodumangai maduda Romeo na Sudesh amadi Bemo gi mananganta mahaki thabak subagi haigatlaba tha lawga bakut aduna tam lawga thadarakpada Bemo amadi Sudesh thekatuna kalino mungnangna hairakpada Romeo na noigi sibo ingoda kharibra haibani nawadi manaraga aina yengmudana paset keto leti aduga Bemo na lehore haraka lawga chensil libaduna kalino haibani da adom na hairakpada Bemo na thongaslu thongse thingdilomi changpatarimi asum na hairakpada Romeo na phu awutuna thongodu bulon selli aduga kalino haibani da bari tawribase asum na hairakpada Bemo na hai Romeo nang thadaba tawgano aikhona haribase phaginati aina thongsi pharaga ko osna thongomda ngatharaga aina hangdoi tawraga leiringida aigi tongda kanagumba nupi macha amana thik nokpagi khonjal tarakpani ai koktagi khong phawba tu chungkhibani adagi aina tunga taplaga leithukluba matamdadi khurmuk wangna musinmuna nupi macha ama masamga do wai thadaraga leirambagi wani adagi ai pakatana thongsu khangang hangaga paisilakli adumna Bemo na hairakpada Romeo na hoi me du boimi nangna thongdu sabak phako makhai hangtolaga thanamle aina mapana yengthokpadadi kanamta sulaiti aduga kamdongna nobana khoina buthui lauri basibo asum na hairakpada Bemo na adu oregana nangsu thajaraga na mapana leiro aduga dong khangani masidagi Romeo na ngaktang wakhal khallaga yum masida ngahan makhai tawdaba thabak kha tarok lese kana gumba miyoi singna huran jinthi tawpa mihat mipun tawpa miyoi singnaga nupi macha sing mokhoi naga sana thatpagi mafam masida phar porakpa natragana pharaga thadokman lownabagi damakta yum masida aikhoi letrigi matamda lolaga
nupi macha sing hatu khibaga leiba chala adom na harapata sudesh na ꯑꯩꯈꯣꯏꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯐꯨꯝꯖꯤꯜꯂꯒ ꯊꯝꯃꯕ ꯖꯥꯠꯂꯥ ꯃꯅꯨꯡ ꯑꯁꯤꯗ ꯐꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕꯒꯤ ꯃꯃꯤ ꯇꯥꯒꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯥ ꯑꯁꯤꯁꯨ ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯤꯕꯅꯤ ꯃꯈꯥꯗ ꯀꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯅ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯐꯨꯝꯂꯝꯒꯅꯤ ꯁꯦ ꯀꯥꯟꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯀꯗꯥꯏꯗ ꯐꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕꯒꯤ ꯃꯔꯝꯒ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨꯗ ꯑꯣꯏꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯁꯤ ꯃꯗꯨꯗ ꯕꯦꯃꯣꯅ ꯀꯔꯤ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯌꯦꯡꯕꯝꯅꯤ ꯖꯒꯥ ꯑꯗꯨꯕꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯄꯣꯊꯥꯔꯨꯁꯤ ꯅꯣꯡꯉꯥꯜꯂꯒꯅꯦ ꯃꯤꯑꯣꯏ ꯈꯔ ꯇꯧꯔꯒ ꯂꯥꯛꯂꯒꯅꯦ ꯇꯧꯈꯥꯏꯔꯒ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯅꯁꯨ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯔꯣꯃꯤꯌꯣꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦꯅꯦ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯅꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯗꯕꯜ ꯕꯦꯔꯦꯟꯁꯤꯡ ꯑꯗꯨ ꯃꯔꯨ ꯐꯖꯅ ꯍꯥꯟꯖꯜꯂꯒ ꯃꯈꯣꯏ ꯄꯥꯏꯔꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯣꯛꯂꯛꯏ ꯃꯀꯣꯛꯇ ꯇꯣꯔꯆꯂꯥꯏꯠ ꯆꯣ ꯊꯦꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯊꯦꯠꯂꯕ ꯃꯇꯨꯡꯗ ꯃꯄꯥꯜꯗ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯇꯞꯅ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯆꯪꯂꯛꯏ ꯅꯣꯡꯃꯩꯒꯗꯣ ꯑꯦꯝ ꯇꯝꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯕꯁꯨ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕ ꯃꯥꯟꯕ ꯖꯒꯥ ꯑꯃꯗ ꯊꯦꯡꯅꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣꯃ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯀꯞꯂꯤꯕꯗꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯤꯅ ꯀꯞꯄꯤꯁꯤꯕꯨ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯕꯦꯃꯣꯅ ꯃꯥꯅꯦ ꯃꯅꯨꯡꯗꯅꯦꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁꯅ ꯑꯁ ꯃꯥꯅꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯍꯦꯟꯅꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯃꯣꯅ ꯀꯥꯟꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯇꯝꯅꯔꯦ ꯍꯌꯦꯡ ꯃꯤ ꯈꯔ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯀꯧꯔꯒꯅꯦ ꯌꯦꯡꯊꯣꯛꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯄꯨꯂꯤꯁꯇ ꯀꯃꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯇꯝꯅꯔꯦ ꯑꯃꯨꯛꯇ ꯁꯪꯕꯤꯌꯨ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯨꯠꯁꯤꯡꯗꯨ ꯑꯝꯇ ꯐꯥꯕꯤꯌꯨ ꯍꯥꯏꯗꯣꯔꯤꯕ꯭ꯔꯕ ꯁꯨꯗꯦꯁꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯕꯦꯃꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯟꯈ꯭ꯔꯄꯣꯠꯅꯤꯍꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅ ꯇꯣꯉꯥꯟꯕꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯃꯣꯅ ꯆꯨꯝꯃꯤꯅꯦꯍꯦ ꯕꯨꯠ ꯄ꯭ꯔꯦꯠ ꯐꯥꯕ ꯑꯃꯗꯤ ꯇꯥꯟꯊꯣꯛꯄ ꯃꯈꯣꯏꯗ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕꯒꯤ ꯊꯕꯛꯇꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯗ ꯇꯧꯔꯛꯂꯒꯅ ꯄꯨꯂꯤꯁꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯁꯤ ꯔꯣꯃꯤꯌꯣꯅ ꯉꯥꯏꯈꯣꯗ ꯑꯃꯨꯛꯀ ꯇꯞꯊꯈꯣꯗ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯧꯖꯤꯛꯅ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕꯅꯤ ꯅꯣꯡꯉꯥꯟꯒꯗꯕꯅꯦ ꯄꯨꯡ 1 2 3 ꯈꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯕꯅꯤꯁꯦ ꯀꯥꯟꯗꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯃꯄꯥꯟꯗ ꯈꯛꯇꯅꯤ ꯇꯝꯅꯔꯤꯕꯁꯤ ꯃꯅꯨꯡꯗꯗꯤ ꯌꯥꯎꯄꯣꯟꯇꯦꯕ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯃꯤꯌꯣ ꯒꯝ ꯆꯠꯈ꯭ꯔꯤ ꯃꯗꯨꯗ ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣꯅ ꯉꯥꯏꯈꯣꯅꯦ ꯃꯍꯥꯆꯟꯗꯥ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯒ꯭ꯔꯨꯡ ꯏꯟꯅꯈꯤ ꯔꯣꯃꯤꯌꯣꯅ ꯑꯁ ꯀꯤꯒꯟꯈ꯭ꯔꯦ ꯅꯣꯏꯁꯤꯗꯤ ꯑꯋꯣꯏꯕ ꯅꯁꯥꯗ ꯈꯨꯠꯂꯥꯏꯁꯨ ꯄꯥꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯁꯨ ꯀꯤꯌꯦ ꯂꯝꯑꯣꯛ ꯀꯩꯁꯥꯜ ꯁꯥ ꯀꯩ ꯅꯣꯡꯁꯥ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯊꯦꯡꯅꯒꯦ ꯍꯥꯏꯔꯛꯀꯗꯕ ꯕꯨꯠꯇꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯅꯦ ꯍꯥꯏꯔꯗꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯒꯦꯕ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯔꯞ ꯂꯥꯛꯄꯗ ꯕꯦꯃꯣꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯐꯥꯏꯒꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯕꯦꯃꯣ ꯑꯣꯏꯃ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯆꯣꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯣꯡꯕꯗꯨꯗ ꯁꯨꯗꯦꯁ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯕꯦꯃꯣꯅ ꯆꯣꯡꯂꯤꯕꯗꯨ ꯎꯔꯤ ꯀꯩꯗꯧꯔꯒꯦ ꯕꯦꯃꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯕꯦꯃꯣꯕꯨ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯃꯣꯗꯣ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯃꯐꯥꯏꯒꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯌꯣꯗꯣ ꯁꯥꯎꯅꯤꯡꯉꯨꯔ ꯃꯥꯜꯂꯦ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯦꯔꯦꯟ ꯑꯗꯨ ꯅꯣꯡꯊꯛꯇ ꯃꯔꯨ ꯑꯅꯤꯗꯣ ꯕꯥꯡ ꯀꯥꯞꯊꯣꯛꯈꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯁꯨꯗꯦꯁ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯃꯣꯁꯨ ꯑꯀꯤꯕꯗꯣ ꯐꯩ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯃꯊꯛꯇ ꯃꯔꯨ ꯑꯅꯤꯗꯣ ꯕꯥꯡ ꯀꯥꯞꯊꯣꯛꯈ꯭ꯔꯤ ꯃꯈꯣꯜ ꯑꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯜ ꯅꯤꯜꯂꯦ ꯎꯃꯪꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯅꯤ ꯇꯥꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯈꯣꯟꯊꯥꯡꯖꯩꯗꯨꯅ ꯂꯩꯔꯤ
ꯃꯁꯤꯗꯩꯗꯤ ꯈꯣꯡꯂꯩ ꯊꯨꯅ ꯕꯦꯃꯣ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯔꯨ ꯑꯅꯤ ꯑꯃꯨꯛꯀꯁꯨ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯀꯥꯞꯀꯦ ꯇꯧꯔꯛꯄꯗ ꯁꯨꯗꯦꯁꯅ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯅꯪ ꯃꯔꯨꯗꯨ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯈꯪꯕ꯭ꯔꯣ ꯅꯪ ꯃꯔꯝ ꯆꯥꯗꯅ ꯄꯪꯀꯥꯞꯇ ꯀꯥꯞꯀꯅꯣ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯕꯣ ꯑꯗꯨꯌꯥꯝ ꯀꯤꯒꯜꯂꯤ ꯈꯪꯉꯝꯃꯗꯤ ꯑꯩꯈꯣꯏ ꯅꯪ ꯄꯣꯔꯛꯑꯝꯃꯣꯏꯗꯕꯅꯤ ꯔꯣꯃꯤꯌꯣꯅ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯤ ꯄꯣꯔꯛꯑꯝꯃꯣꯏꯗꯕꯅꯤ ꯅꯨꯄꯤꯒꯤ ꯃꯤꯍꯨꯟ ꯆꯦꯟꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯦꯃꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤ ꯅꯈꯣꯏꯗꯁꯨ ꯊꯣꯛꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤꯗꯣ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯄꯔꯞ ꯆꯠꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯥꯔꯤꯕ ꯐꯝ ꯑꯗꯨꯗ ꯐꯟ ꯀꯥꯈꯠꯈꯤꯗꯨꯅ ꯐꯩꯖꯨꯞ ꯊꯣꯛ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯛꯂꯤꯕꯅꯤ ꯁꯨꯗꯦꯁ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯕꯦꯃꯣ ꯁꯥꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯈꯔꯁꯨ ꯀꯤꯕꯗꯨ ꯈꯔ ꯐꯥꯊꯧ ꯍꯥꯏꯕꯅꯤꯗ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯃꯣꯅ ꯌꯥꯔꯦꯀꯣ ꯁ꯭ꯋꯥꯏꯗꯅ ꯆꯒꯠ ꯉꯥꯡꯒꯅꯨ ꯏ ꯀꯔꯛꯇꯅ ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯈꯨꯠ ꯊꯨꯡꯅꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯅ ꯑꯣ ꯅꯪꯒꯤ ꯊꯧꯅꯥ ꯑꯣꯏꯅꯕ ꯋꯥ ꯈꯔ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯩ ꯋꯥꯅꯤꯅꯦ ꯑꯥꯍꯥ ꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯕꯗꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯁꯨꯗꯦꯁꯁꯨ ꯕꯦꯃꯣꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯃꯈꯣꯏꯁꯨ ꯍꯤꯞꯂꯤ ꯕꯦꯃꯣ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯥꯗ ꯀꯤꯕꯗꯤ ꯂꯣꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯃꯣꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯍꯥꯆꯥꯟꯗꯥꯅ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯁꯤ ꯈꯔ ꯀꯤꯈ꯭ꯔꯦ ꯈꯪꯉꯕꯗꯤ ꯏꯅꯥꯛ ꯅꯪꯅ ꯇꯨꯝꯕ ꯌꯥꯗꯕ ꯖꯥꯠꯂꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯇꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯦꯃꯣ ꯁꯨꯗꯦꯁ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯁꯨꯗꯦꯁꯅ ꯈꯔ ꯂꯥꯞꯇꯛꯅ ꯑꯗꯨꯒ ꯕꯦꯃꯣꯅꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯑꯍꯨꯝꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯑꯍꯥꯡꯕ ꯒꯦꯞ ꯈꯔ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯍꯥꯡꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯔꯞ ꯂꯥꯛꯂꯒ ꯍꯤꯞꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯤꯞꯊꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯐꯩꯖꯨꯞ ꯑꯗꯨ ꯄꯔꯪ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯅ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯗꯨꯅ ꯊꯣꯡ ꯑꯁꯦ ꯊꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯔꯣꯃꯤꯌꯣꯅ ꯀꯅꯥꯅꯣ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣꯅ ꯅꯪ ꯅꯨꯄꯤ ꯃꯆꯥꯅꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯎꯔꯤꯕꯗꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯥꯅꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯗꯨꯗ ꯔꯣꯃꯤꯌꯣꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯃꯆꯥꯔꯥ ꯍꯪꯕ ꯇꯥꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯃꯣꯅ ꯆꯨꯝꯃꯤꯅꯤ ꯑꯩ ꯑꯃꯨꯛ ꯍꯪꯒꯦ ꯊꯣꯡꯒ ꯊꯤꯜꯂꯤꯕꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯣꯡ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯂꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯅꯦꯠꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯀꯤꯔꯝꯗꯕ ꯔꯣꯃꯤꯌꯣꯁꯨ ꯀꯤꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯕꯥꯟꯁꯤꯡ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈ꯭ꯔꯒ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯄꯥꯎꯡ ꯂꯥꯎꯅ ꯃꯈꯣꯜ ꯇꯥꯈꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯄꯦꯔꯦꯛ ꯂꯥꯎꯅ ꯆꯠꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯦꯔꯦꯛ ꯂꯥꯎꯅ ꯆꯠꯆꯔꯕꯁꯨ ꯖꯤꯡꯒ ꯑꯗꯨꯗꯤ ꯀꯨꯊꯔꯛꯄ ꯀꯔꯤꯝꯇ ꯇꯧꯕ ꯂꯩꯇꯦ ꯃꯈꯣꯜꯇꯃꯛ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯄꯦꯔꯦꯛ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯝꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯆꯠꯄ ꯌꯥꯕ ꯆꯠꯂꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯕꯝ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯑꯁꯨꯝꯅ ꯆꯣꯡꯊꯈꯤꯕꯒꯤ ꯗꯨꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯊꯣꯡ ꯑꯗꯣ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯈꯠꯅꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈ꯭ꯔꯤ ꯕꯦꯃꯣ ꯑꯃꯗꯤ ꯁꯨꯗꯦꯁꯇꯤ ꯃꯁꯥ ꯑꯗꯨ ꯆꯦꯟꯈꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯕꯦꯃꯣ ꯑꯃꯗꯤ ꯁꯨꯗꯦꯁꯇ ꯌꯦꯡꯂꯛꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯦꯃꯣꯅ
ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯍꯣꯏ ꯑꯩ ꯋꯥ ꯃꯥꯏꯒꯦ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯦ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯊꯣꯛꯀꯦꯇ ꯈꯨꯠ ꯊꯥꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯅꯣꯟꯊꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯕꯦꯃꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯀꯥꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯗꯨꯗ ꯁꯨꯗꯦꯁ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩꯗ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯣꯛꯂꯒ ꯀꯔꯤꯅꯣ ꯑꯃ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯍꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯆꯪꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯔꯨ ꯍꯥꯟꯕ ꯅꯪꯗꯕꯅ ꯅꯣꯡꯃꯩꯁꯤꯡꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯔꯞ ꯆꯪꯉꯛꯂꯒ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯡꯁꯨ ꯍꯥꯡꯗꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯒ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡ ꯑꯗꯨꯗ ꯋꯣꯔꯣꯛ ꯋꯣꯔꯣꯛ ꯂꯥꯎꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯨꯁꯜꯂꯤ ꯍꯧꯖꯤꯛꯀ ꯊꯣꯡ ꯑꯁꯤ ꯍꯥꯡꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯆꯪꯂꯛꯂꯤꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯊꯣꯡ ꯍꯥꯡꯕ ꯅꯠꯇꯦ ꯊꯣꯡ ꯑꯁꯤ ꯐꯥꯎꯖꯤꯜꯂꯒ ꯆꯪꯂꯛꯂꯤꯕꯅꯤ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨꯁꯨ ꯃꯍꯥꯛ ꯃꯁꯥ ꯉꯥꯛꯇꯃꯛ ꯐꯥꯎꯗꯈꯤꯕꯗꯨ ꯎꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯨꯗꯦꯁꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤꯕꯗꯨ ꯁꯨꯗꯦꯁꯅ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯗ ꯂꯦꯞꯄ ꯂꯩꯔꯤ ꯌꯦꯡꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯦꯃꯣꯁꯨ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯤꯗꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏꯗꯒꯤ ꯇꯝꯅꯔꯤꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯕꯗ ꯌꯨꯝꯒꯤ ꯊꯣꯡꯁꯤꯡꯗꯣ ꯗꯣꯡ ꯗꯣꯡ ꯊꯤꯡꯗꯨꯅ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯔꯣꯃꯤꯌꯣꯒꯤ ꯌꯨꯝꯅ ꯈꯔ ꯅꯛꯄꯗꯒꯤ ꯔꯣꯃꯤꯌꯣꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯊꯣꯛꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯣꯡꯂꯒ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯌꯥꯝꯅ ꯇꯥꯈꯤ ꯍꯥꯏꯔꯛꯄꯗ ꯃꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯝꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯤꯃꯟꯗꯨꯅ ꯀꯥꯞꯂꯤꯕꯅꯤ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯥꯞꯈꯤꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯂꯣꯝꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯥꯞꯁꯤꯟꯕꯗ ꯍꯧꯈ꯭ꯔꯤꯕ ꯃꯈꯣꯟꯅꯤ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯝꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯃꯊꯪ ꯄꯥꯎ ꯄꯤꯅꯈꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯣꯝꯗ ꯑꯍꯤꯡ ꯑꯗꯨ ꯑꯃꯛꯀꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯂꯥꯟꯊꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯨꯠ ꯊꯣꯛꯏ ꯕꯨꯠ ꯇꯝꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯌꯦꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯊꯣꯝꯖꯤꯟꯅꯔꯛꯄꯅ ꯃꯤꯌꯥꯝ ꯇꯤꯜꯂꯔꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯃꯈꯣꯏꯅ ꯌꯦꯡꯉꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣꯅ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯒ ꯖꯒꯥ ꯑꯃꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯃꯗꯤ ꯇꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯂꯩꯈ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯤꯑꯣꯏ ꯃꯤꯇꯧ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯦꯃꯣꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯩ ꯉꯧꯔꯣꯛ ꯉꯧꯏ ꯃꯁꯝ ꯁꯥꯡꯏ ꯐꯤꯃꯨ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ
ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯦꯃꯣ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯕꯨꯠꯇꯨꯕꯨ ꯃꯁꯛ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯍꯧꯕꯗꯣ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛꯀ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯏꯕ ꯀꯧꯕꯗꯤ ꯀꯅꯥꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯗꯤ ꯀꯧꯗꯦ ꯀꯅꯥ ꯀꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯈꯔꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯦ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏꯕꯗꯤ ꯉꯁꯥꯏꯅ ꯎꯈ꯭ꯔꯕꯅꯤ ꯈꯪꯈ꯭ꯔꯕꯅꯤ ꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯂꯥꯡꯈꯤꯒꯅꯨ ꯁꯨꯝ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯤꯟꯊꯥꯂꯦꯝꯕꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯔꯕꯗꯤ ꯁꯣꯝꯕꯗ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯖꯒꯥꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯈꯣꯡꯀꯥꯞ 10ꯒꯤ ꯃꯊꯛꯇ ꯍꯟꯗꯣꯛꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯑꯣꯟꯗꯨꯅ ꯈꯣꯡꯀꯥꯞ 10ꯒꯤ ꯃꯥꯏꯀꯩꯗ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯥꯏꯕꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯕ ꯌꯥꯒꯅꯤ ꯃꯍꯥꯛꯀꯤ ꯂꯩꯔꯝ ꯂꯦꯟꯖꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯅꯩꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯇꯧꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯍꯧꯔꯣ ꯑꯩ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯑꯔꯥꯞꯄꯗ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛꯁꯨ ꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯣꯛꯂꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯕꯨꯠ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯨ ꯔꯣꯃꯤꯌꯣ ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣꯁꯨ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗꯨꯅ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯃꯤꯠ ꯃꯅꯥ ꯏꯉꯧ ꯉꯧꯅ ꯄꯥꯡꯕ ꯃꯃꯥꯏ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯃꯁꯝ ꯃꯅꯥ ꯖꯨꯝ ꯊꯥꯗꯔꯒ ꯃꯨꯁꯤꯟ ꯃꯨꯕꯗꯣ ꯀꯔꯤꯃꯇ ꯇꯧꯗꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯄꯨꯠ ꯑꯣꯜꯂꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯀꯩꯅꯣ ꯃꯐꯝ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯗꯨ ꯎꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯗ ꯍꯪꯂꯨꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯐꯪꯕ ꯀꯧꯕ ꯂꯩꯇꯕꯗꯒꯤꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯂꯩꯇꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯦꯃꯣꯅ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯀꯣꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯈꯤꯕꯁꯤ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯎꯈꯤꯕꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯅꯝꯊꯤꯕ ꯃꯅꯝꯅ ꯑꯃꯨꯛꯇꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ ꯈꯔꯅ ꯃꯆꯤꯟꯗ ꯐꯤ ꯌꯦꯠꯁꯤꯟꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯗꯨꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯛꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯀꯝꯗꯧꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯇꯝꯂꯤ ꯑꯃꯥꯏꯕꯗꯣ ꯃꯃꯤꯠ ꯆꯤꯖꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯥꯏꯕꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯂꯦꯞꯂꯒ ꯂꯩꯔꯤ ꯑꯃꯥꯏꯕꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯁꯤꯟꯊꯥꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯨꯡꯗ ꯂꯣꯠꯂꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯅꯤ ꯂꯩꯔꯒ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠ 15ꯅꯤ 16ꯅꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯥꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯈꯤ
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯣꯏꯕꯗꯒꯤ ꯃꯈꯣꯡ ꯇꯦꯛꯄꯗꯒꯤ ꯃꯍꯥꯛ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯣꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯑꯣꯟꯊꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯁꯨ ꯈꯪꯂꯦ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯑꯣꯏꯅ ꯂꯧꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯐꯤꯕꯝ ꯁꯣꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯃꯨꯛ ꯁꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯌꯣ, ꯁꯨꯗꯦꯁ ꯑꯃꯗꯤ ꯕꯦꯃꯣ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯍꯤꯡ ꯂꯦꯛꯎ ꯍꯥꯏꯕꯗꯨꯃꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫